Leirak khulakta dukan hangba amadi pot chai yolibasing tokpiu amadi hangbiganu haina Imphal West ki SPK Megacendrana ngasi appeal tawkhrei. Ngasidagi hauna me 13 phawba IMC amdi Greater Imphal gi mafamsing containment zone oina makhatana matam sangdokhibagi saruk ama oina police na section thorang laukhatli. SP Megacendrana Tom TV da High State Executive Committee gi chairman su oiriba Chief Secretary in charge MIS Khan na ngarang thokiba order amagi matung ina makhatana Greater Imphal amadi Imphal Municipal Corporation IMC gi manung chaliba Thangal Bazar Pauna Bazar Khairamban Kaithal ahum amadi temporary market ki mafamsing lakliba me 13 phawba containment zone oina leihanaba khanghanba leikrei lega ki order aduda tangai phadana wholesale market amadi medical ga mari leinabasing thong hangbagi wafam yauri makhatana covid laina asi sandoraktanaba Manipur police na section thorang paksana laukhatli IMC amdi Greater Imphal gi akoiba mafam kaya da barricade kaya thamduna lambi da lakpa miyoi sing check tauba Chatpagi maram hangba maram sadana chatpa oiragana detain tauba faraga fine thihanba kaya sathaduna section thorang kaya laukhatli ba thorang asigi matang da SP Megacendrana makhatana hai covid ki anisubu web lakpaga loinana nabagi sang yamna wangkhalakpa amadi sibagi sang su hengalakli masigi damak ahenba section thorang paikhatpani laina laichat asi aikhoina thengnabada lengak na piriba SOP ngak na chatminasi mask upiba sanitize tawbiba kawbiganu nakalamaromda pharmacy dagi hidak leiba matamda krik inaduna yamna naksinna lepsin duna hidak leiba asi leibiganu fit taruki arapa thambiraga leibiu amaromda leirak khulakta pot yonba amadi dukan hangliba asi khudakta tokpiu haiki haidi COVID की कोई कंटेनमेंट की ग्रेटर इम्फाल की से यमगांगना यम बसली बट आइने सुम हाइजनिंग बसे मरुइना लेरक खुलकता कोई तांजा लौरगा कोई दुकान हांजिनबा अदगी खोंगना पंचत चतना मिक्स अप तब मसी तौबिगनो मरमदी मसीगी पुसिदी पुलिसना फादनबा तौबा नते कोइना पामजरिसे इसा करिगिनो कंटेनमेंट लौरइसे से खंगजरगा मसी इसा प्रजा खुदिंगना सेक्शन थौरांग लौमिन सी हाइबसे आई थमजनिंग Manipur lenga ki akan section thorang asida leiriba praja singna hena gyan taba hena akoina mateng piba sangi loinana lengang na thamliba SOP sing asing ngakna chatuna lakliba akoigi yamna sathiraba leina mu oiriba covid ki ani subo web asidagi akoi punna ngakthok mina baibasi akoi punna makna gyan taba sangi loinana lengang na piriba SOP si ngakpa loinana Manipur police na lakholiba section thorang sing asida akoi punna makna mateng pangsing duna lakadoriba yamna sathirba koigi adung laba covid ki ani suba web asidagi akoi punna ngakthok mina se Camera person Naresh Kalunina Paudam Zariba Nabukumar Khawpam Times of Manipur Imphal